Kuki singgi lamda insurgent thamjijindanaba COTU na DGP da wakatkhre. Kangpokpi District Headquarters ta pangthokiba Committee on Tribal Unity COTU gi mifam amana Kuki zo community na khundariba area singda tongan mawongda lam henjinduna changsilakpa amadi security ga mari lainana akiba kaya pirakpagi matangda State ki Director General of Police DGP da memorandum ama pinanaba warep laukhre. Kuki zo community gi mihut silladuna COTU na tongan mamaru oiba point ahum yauba memorandum ama athubada mityeng changbinaba DGP da pisinki. Kangpokpi district ta hauzik oiragliba law and order gi matangda nungnang mafongdokladuna memorandum aduda pallibadi Kuki zo community na khundariba Kangpokpi district state lengak na kihanba amadi lam henjinna thabak tawrakpagi matangda fongdoki. Kangpokpi district police ki superintendent oina lairiba Manoj Pravakar gi mityeng makhada Manipur police na paikhatlakliba thabak thauramsing adubudi COTU na thagatpa fongdoki. District SP asina Kangpokpida mahausa gi saktam hanjinhannaba kathokpa amadi masagi integrity ga loinana akan mathabak paikhatli. Adum oinamak hauzik lairiba Manipur lengak asina district asida haukiba tha 13 rom gi matam asida constitutional democracy khongoinabagi thabak thauram kaya paikhatuna district asida lairiba Kuki zo community da kihanduna thabak paikhatlakli haiba wafam fongdoki. State lengak ki thawong asina maram oiraga minority community sing ngak senaba lairiba security personnel singna ka hen mathabak kaya chatharaknabagi pambai amasu oihalli haiki. COTU gi wangangloi NG Lun Kibzenna fongdorakibada memorandum aduda DGP na khudaki oina mityeng changbinaba akhanaba demand ahum taksinki hairi. Khwaidagi maru oiribadi district asigi Kangchup Pajang Saibol Bokongjang na chingba Sadar Hills ki region gi manung channa lairiba Kuki zo na khundariba area singda state lengak na insurgent group kaya marum khundaduna leihannaba thorang tarakliba asini haiki. Asigumba makhalgi insurgent group sing Kuki zo kanglup na lairiba territory singda pusillaknaba hotnariba lengak ki thawong asi yamna kanna condemn tawi amasung yaba ngamloi haina Kibzen na fongdoki. Hauzik oiragliba fibam asi security gi issue amata natte Kuki zo community gi sovereignty amasung autonomy da state lengak na akan ma attack tawrakpani haiki. Lengak ki thorang asi logical oidabata natana Kuki zo gi lamda ka henjina changsilakpani haiki. Thawong asina Kangpokpi district ki area singa sida tangdu laitadaba amasung violence ki thodok sing ka henna mayok nahangani haiki. State lengak ki khongthang asi Kuki zo gi lamda majority community na control tawnaba sanarakpa political tactics amani hairi. Kuki zo gi khungang singda insurgent sing settlement oihannaba honarakpa asina kangkhong chaihanduna mihat mipun gi thawong sing uba fanglakani hairi. Matamaduda kanglup asina su tumina yengduna laithokloi mathau taraklabadi COTU na Kuki zo community gi lam amasung miyam ngakthoknaba akan mathabak paikhatlakani hairakli.